Online Manipur YouTube channel swing bi bom am no ko kan taramuk seri han badi am namu pa wa ma update thum sake yam da pangan Manipuri Muslim isin inau ka ana Manipur gi ngam khai kai be yaro NRC sakna lu hai bagi kholau ga loi na reli sat ki bagi sakam amani mayam meeting tamin nasi Kasih orang itu tinggal dulu no problem. Gua mama nih, pangai sih. Duga mathang update asina Manipuri police recover a big gun, great job Manipuri police. Mayam meeting tamin nasi Manipuri police ki tim amana asogo nung mayama fangki bagi mami amani mayam meeting tamin nasi video footage asi credit explore Manipuri Facebook page tagini. Duga atau update amana BJP nama sagi wajib bakar kita makta Manipuri yon thokle AK Mirabai BJP na masagi oije bakar ki damak Manipur yon thoklam le haibasi UKLF ki chairman kumja 2019 the Union Home Minister Amit Shah da tharam bacheron aduna khudam oire haina hanagi minister AK Mirabai na BJP da maral sikre taibung khok mayai lekai da taibung khok apun baluk ki mera pai bising na sathaki wakat mi pam amada sarug yara duna mathaki wafam asi AK Mirabai na phungtok ki bani Manipur ing tampa anjelalu illegal immigrant sing nasa tharpa mihat mi punsing dagi misam miyam bukan biyo haiba demand ga loinan satta ki wakat mi pam adu saruk yara duna AK Mirabai na makata na hai BJP na Manipur lengak pai na bahut na bada election ki matam da kuki militant sing dagi mateng lauki haiba asi BJP na yumpham yaud baran bani hairba di hojik thokli birang asi ga mari leina Prime Minister Narendra Modi na wafam amata khongok tung tumin na lesin bagi maram kari gino haina angki loina na Union Home Minister Amit Shah na Manipur da laklam laba matung dagi hojik hauda sabsaba thapuk amata center dagi pangthok tuna tumin leisil liba asi ki maram na kari gino haina sumhak na hangki magna hai state asi thokli birang asi laksin na bani haina center dagi tharakhiba paramilitary forcing na lan horiba kuki militant singu laksin bagi mahota paumi singa yauna misam miyam da khut tharakliba asina India lainga amadi kuki militant singi marakta yanaba ama leirabra haibasini maram asina India lainga amadi kuki militant ani gi marakta leiriba yanaba sing miyam da khangan gadabani loina na Union Minister of State RK Ranjan na Manipur da paliba state lainga asida total fail oire haina media da phongdok khiba wafam adugi matang da sulenga ki meki de sabsaba woron ama sengdok phom togi haina su AK Mirabai na lainga ta demand torakli aduga top update amana sakhang daba khulai paiba sing Jem Public School ki principal da nongmai puthorgo haiduna ki halamle Paurabi da lebe Jem Public School ki principal wo hengbam janam joy mitai da sakhang daba khulai paiba miyoi tara rom lakna ga nongmai puthorgo haina ki halamle hairi thaudoga si hauki be jun tara ga mapan ki numidang weram da thoki bani hairi sakhang daba sing aduna janam joy da nongmai puthorgo haina akan bo wafam tamki janaman jaina mangonda nongmai leite nongmai su paiba leite haiba wafam thamdaba su sakang daba sing aduna nongmai puturak taba yaroi haiduna kan wafam thambaga loinana boarding su oiba school adugi kitchen manungda sangduna thiba humba sathaki toilet amadi drone singba singdu su thiba humba gi sathaki hairi thiba humba adu da karigumba mata phangba ngamdaba dagi satki hairi amromda thodok aduga mari leina ngasi Paurabi Junior School lampak ta huidrom Paurabi nungoi awang lekai amadi akoi beda leiba kul singi ima even singi oiba pun mifem am pangthokre mifem adu da saruk yakiba village voluntary force Paurabi ki secretary takhelambam Jiten na hai class hauna ba haiduna mahiru sing boarding da lakpa hauna raba matam asida asigumba thongsa tharamba asi leibak thibani mahisang haibasi landa fawa sokhande sakang daba singi thawang adu mahiroi khunai da ki tujungba fawalle hojik tok birang asina maram oiraga lanjiner laba miyoi singda su boarding asida leiduna mahitamba yauri bani asigumba leibak masa ta daba thawang asi matung da mu hanna cha thabiganu hairi mahangna makata na hai kuki militant singi mukna bagi mahotta mitai silinau duga matang gabda asde Manipur gi mitai Hindu singa sa thariba mi hadmi pungi mayok to biswa Hindu parisana wangnong poki mafum jengkai kini thoi de release sakre district jengkai ni gani thoi de biswa Hindu parisat ki mi hut singa governor amasung DC singda memorandum kisang guna kolata santi hanjelalu aina demand tokre biswa Hindu parisat Assam Khetra gi manung dalairiba Dakhin Purwa Pratana wangnong pok state singi district jengkai ni thoi de Manipur da thokliba Hindu singa matang sa thariba kuki militant singi hingsa gi mayok thasi gi tarag mapan de release sakre Dakhin Purwa प्रांत की मखादा त्रिपुरा मणिपुरी मिजोरम बाराक भेली अमसुंग दिमा हासाउ लेरिबा सिंगी मनुंगदा मणिपुरी याउदना अतोप्पा मफम सिंगदा खोंगसत असि सटकी हाइरे अदुगा मथंग गेबदना मणिपुर द प्रेसिडेंट रूल लागलबदि मदुगी फफतगी दाइदा पोंबा एमएलए मापन न पुगदबनि हाइना महिरोइ लुप तरुकना वार्निंग पिखरे खुरकी इना लाइसाबा एमएलए मापन सिना प्राइम मिनिस्टर पिसन के मेमोरी मदु पीआर लाखनबा पाम्बगिनी हाइबदु मयक सिंगना मियामदा थमगदबनि
kuki militantsingga sathanaribsu handokhanaba amadi makoigi mathakta action laukananungidamata central leadersingda kanna taksinaba honeringi serekta lamdamsigi MLA mapanna India gi prime minister da memorandum pisinfa adugi marilenan karigumba Manipur president run PR laklabadi madugi daita pumnamak MLA mapanna pugadabani haina mahiroi lup taruki maikayagi warning tarongli hirambasigi matangda thasigi kunga mathoida kwakaithienda leiba MSF ki office ta pangthoki pomlising unaba amada mahiroi lup taruk asigi wangang loi sukham bidyanandana hai haukiba me ahumdagi lamdam asida neta da phiyam amada oiragliba asigi solution program damakta maitai puruk ki MLA singna amatu oina apunbagi saktam utuna thengnagadaba matam asida MLA mapanna maranai gi oiba political khudung sa lawba manba mong amada India gi prime minister da memorandum pisan ki batu mahiroi lup taruk asina kan mong da kandem tawi mitai taruk ki MLA mapan aduna pisan ki memorandum adu lamdam asigi president Zulfiar lagnaba invite tawbani haina mahiroi lup taruk lawi memorandum adu da palli wafam haibadi lamdam sigi miyamna state government ki administration da thajaba leitre maram aduna state asta rule of law ngaktuna proper administration taunaba center na special measure lokhat pinaba hairibu wafam asi hongdokningliba wafam asi hojik paliba lenga asi thugaiba pamlibra na trangna state asi da PR na khanba pamlibra haibadu mayek sengna miyamda thamgadabani state sigi hojik oiriba phibam asi da BJP gi manungda yanadaba famgi mikanaba michang khomnabagi mami adu tahalakanu lusingbasingi marakta hojik political gi advantage launaba hotnabagi thawong aduki matik matang sade kukila hawlup singna sugi ground rule thugairaga maitai misam mayam kaya halagliba asi center da punna pukhatmina duna kuki militant sing asigi matak action lawkaranaba hotnaminnagadaba matam asida maitai furuki MLA singi unity oidaba saktam ama miyam mangda phong urakpa asi manipur miyam na ngakpiba ngamloidaba aso maran ama langsinjabani asigumba khuraki ina laisaba MLA mapan asina prime minister represent kiba memorandum adu maram oiraga state asida karigum PR sarairakbadi madugi daita khudingmak MLA mapan asina pugadabani hojik Delhi da lairiba lamdam sigi MLA pumnamak khenaba wakal khunama kauthokminaraga thokliba wathuk asigi hawrakpham ohelakliba kuki militant singi sabthariba su handokhanaba amadi makoigi mathak action laukanabagi damakta central leader singa kanna taksin gadabani pandam asi phangnanaba lairiba MLA khudingmak amata oina kok sungsinnabiyu masoi tabagi wakal thadukpiyu ruling amasu opposition haiba thidana hojik lairiba MLA khudingmakna amana amada pautakpina duna leibak miyamgi yaifanaba amadi miyamna panggodaba thausil thorang paikhanaba hotnabiyu leibaki asuk siraba tanja asida nakpak tanabagi wakalon thadukpiyu irang maraksida sakri munnaba manubagi thawung sathabagi mohota leibak kannanaba oina mai unsinbiyu haina su mahiroi lup taruk asigi maikayde phongdoraki video sing bibagi damak mayam punang pu amuk kana thagachari ana update ki damak nusi video na channel subscribe to biramu. Thank you so much.